Assalamualaikum warahmatullahi wabarakatuh. Nungsiraba isinanaw-sing qayamat ki khwaidagi hena tamthiraba khwaidagi hena chawraba nishani singi manungdagi dajjal gi fitna asina khwaidagi hena chawgani airiba dajjal gi fitna asi qayamat ki chawraba nishani ni alamat ni airiba sidagi hingnaba Allah gi nabi karim sallallahu alaihi wasallam na wafam kya kya tambiramme dajjal asigi matangda wafam khara khangminnasi dajjal hairiba mioi asi yahudi gi manungdagi oigani mahak ngaugani amasung wangani mamit na matangani ahanbada mahak asi nabi ni haina haigani aduga miyamda ay isa masini haigani magi marai bakta kafara kafir haina igani mata madugi mi khuding mag idiba du pabangamgani musalman singnadi masi dajjal ni haiba khangani aduga musalman nataba singdi magi matung inkragani dajjal na ay khudani haina masana masabu laukthokjagani amasung miyamda angak-angakpa thaudok kaya amuk uhangani dozakh amasung jannat saraga manakta thamgani asmandagi nong suhangani matam nattabada upambida uhai panhangani haming amadi sanna chingba makhom thoktabasing ado mana hukum tawbadagi sangum thokani malemgi langai sing mahakki makhutta laigani asiba singbu hingathanlaga miyamda uhangani maram asina mana tawba angakpa mayam adu uraga miyamna mabu mapuni khudani haina thajagani khangani dajjal asi dunia thungna chatkani miyambu imandagi laithokhannabu honnagani yamanna chingba lebak singda su chatkani adugi matungda Makkah Sharifta lakani mafam aduda farista singi lanmi mapai senabadu uraga chenkhigani aduga Madina Sharifta muk lakani mata maduda Madina Sharif ki thong nipal oigani thong amada farista ani thangsang amam pairaga leptuna laigani farista singadu uwa matamda dajjal ado kibadagi Madina shaharda changbangam numit nini Madina gi mapanda laigani Madina shaharda yuha humlak harakani imandagi mamai laithokhraba amasung munafik iman yaudaba mioi khudingmag kiba maramdagi Madina shahardagi thoklakani amasung dajjal gi manakta chatkhigani amasung Madina shahar aduda iman yaudaba mioi thokhibadagi pak saf amadi sengna leihoragani matam aduda musalman singi mathakta yamna awaba mayungnagani buzurg ama dajjal gi manakta chatlaga haigani haire buzurg adudi Hazrat Khidir alaihi salatu wassalam ni Hazrat Khidir alaihi salatu wassalam na haigani nangbu aina khangi he khabis nahak magni dajjal haibado hadis ki paukta ki matunginna nangi saom amadi lamchat khuding magado chapchana takpiramle aroi rasul sallallahu alaihi wasallam na haibadi dajjal mahagado fitna fasad ki lochingbo oigani ngamkhai dagi mapal lan na mioi basingbu lamuk nahangani masigi achumba wafam asi tabada dajjal ado mai hauna sawgani amasung khorai lauraga buzurug ado ani thongna khaidokani aduga mabu yaba singdo khanghanna nabagi damakta buzurug ado amuk hengat hangani aduga buzurug ado da haigani aina nangbu sihalle aduga amuk henghallabani hajiksu aibu khudani mapuni haibasin hak yaningdribra haina dajjal na Hazrat Khidir alaihi salatu wassalam da haigani Hazrat Khidir alaihi salatu wassalam na haigani nangse chinthibani iman yaudabani mamit na matangba dajjal haibaduni masidi dhokani samal lengman naba kana leitraba matom tangai raba khuda adugi nangi nathakta adab ki maram amani achumba khuda aduna nangonda masigi sakti asi piraga imal leiba amadi imal leitaba singi changeng tawribani dajjal ado sauraduna buzurug aduda thang haigani adubu buzurug aduda thang su karisu changbangam maroi amukka maikonda langthagani adubu mainasu chakpangamoi adudagidi dajjal ado maga loinariba sing adugi mamangda ikaigani ikaiba maramdagi sham leibakki Damisk hairiba mafam adwaida yau chatkhigani Allah tabarak taala na mangonda pikhriba sakti khudimag loina laukthokragani
angakpa thawdok ama phawbo utpa ngamlaroi matam maduda Imam Mehdi alaihi salatu wassalam musalman singi achauba lanmi group ama semgani aduga Hazrat Isa alaihi salatu wassalam da haigani lanmi singa se loina biro aduga dunya dagi iman puraktaba makai loina loisan bikro aduga Hazrat Muhammad sallallahu alaihi wasallam gi din bu nganhan biro haina Hazrat Imam Mehdi alaihi salatu wassalam haigani Hazrat Isa alaihi salatu wassalam haigani thabak asidin nahang na tawgadabani aidi asman dagi dajjal bu hatna balakpani aiga dajjal ga thengnagadabani magi mod aigi khutta oigani aingonda sagol amaga ten amaga piyu aduga mabu hatpa chatlage haina Hazrat Isa alaihi salatu wassalam haigani Hazrat Isa alaihi salatu wassalam na sagol amasung ta pairaga dajjal bu tanagani dajjal na Hazrat Isa alaihi salatu wassalam bu uraga kiduna chengani asum chen baduna sham laibakta laiba chingna magi manakta tugani Hazrat Isa alaihi salatu wassalam na ima laitaba khuda ni haina machin thijinba dajjal ado tana thillaga hatkani adugi matungda magi loina riba sing adu da haigani yengo masi musalman singi yeknaba nabi amasung khuda ni haina masana lokthokchaba laibak irang thokhanba fitna fasad sandokpa misak asi kaya da chomna dunia sidagi hankrabano sikribano haibado Hazrat Isa alaihi salatu wassalam na lawgani adugi matungda musalman lanmi sing na dajjal gi lanmi sing amasung magi loina basing ado hatlagani matam maduda Allah gi hukum dagi maung asumna oigani madudi kanagumba ima laitaba mioi ama phawba upambi amagi marumda lairam labasu upambi aduna lakauraga hairakani ho thauna phaba musalman khuda gi yeknaba igi marumda lotuna laire masi hallaro samna hairabada dajjal amasung mahakki khongloi nupa nupi khudingmak loina hatkragani Hazrat Isa alaihi salatu wassalam amasung Imam Mehdi alaihi salam laibak tak thungna satkani aduga dajjal amasung mahakki khongloi singna awaba kaya piramba musalman singbu harau pau thungangani matam aduda laibak asi musalman khakta ngai horagani gair haibadi musalman nattaba ama fawbalai roi sahi taret natraga Nepal Imam Mehdi alaihi salatu wassalam wayel bichar chumna laingak sasan fazana tawgani adugi matungda Imam Mehdi alaihi salatu wassalam gi wafat oikragani Hazrat Isa alaihi salatu wassalam na mahake namaz janaza songani aduga dafan tawkragani matam aduda Imam Mehdi alaihi salatu wassalam gi punsi jahi nifuga nipan gi oigani Imam Mehdi alaihi salatu wassalam gi matungda Hazrat Isa alaihi salatu wassalam na jahi nifu ningthau oina pangani matam ado yamna rahmat barkat amasung santi oigani Hazrat Isa alaihi salatu wassalam na Hazrat Muhammad sallallahu alaihi wasallam gi shariat amal tawgani sahi nifugi matungda Hazrat Isa alaihi salatu wassalam su wafat oikragani musalman singna Hazrat Isa alaihi salatu wassalam gi namaz janaza sollaga Huzur sallallahu alaihi wasallam gi roje aqdas ki manakta dafan tawgani nungsirba sinanaw sing yengo Hazrat ibungo nungsibana dajjal gi fitna fasad ki thawdok khudingmak takpiram labani haibadi aigi shariat amasung aigi tarika bu muthatnaba dajjal adum lakani aduga aroibada khwaidagi sathiba dajjal lakani Hindustan da Angres na panba matamdagi mioi kaya na nabini haina dawa tawki mahay masing haijadaba khangjadaba paisa amadi mal chang pamba musalman singbu makhoi gi langda thuhallammi asigumba mioi sing asidagi thamna leigadabani amasung isa gi amal imana jaksannaba hotnagadabani dajjal gi wari asidagi achawa para ama tamgadabani haibadi din gi yeknaba amasung lamangnaraba mioi singi mot karamna oibage haibado dajjal gi wari asidagi ekhoina khangba ngammi mai khuna amadi yamna chomna sibani haibase ekhoi khangjingadabani Allah tabarak taala na asigum laba mot asidagi ekhoina koibu kaithokpi boisanu